पामी नसी पुयाम अचौ खुमनचागी मयेक्ता कविता हिजमगी पूर्णिमा बसंता अमदी पिंकी मखोई अनिमक IAS रैंक फंगदुना सेंट्रल गवर्नमेंट पोस्टिंग पीरे बसंतना लखनऊ अमसुंग पिंकीना दिल्लीदा पोस्टिंग तारे अहानबा ऑफिस काबगी फिजोल मतम चंगना पुन्ना ड्रेस अप तौमिनरी पिंकीना मागी हस्बैंड बसंता की कोट टाई शूज पुनमक पिरमे बसंतनसु ओइना जना लवे निंगथिरबा कोट टाई ममल यामलबा शूज सो तोंगसिली सगियत मिंगसेन ममांगदा पोस्ट तौरी मखोई अनिमा हक्सांगदा परफ्यूम कापी अमूबा मचुगी पेन स्काई ब्लू मचुगी मैन शर्ट अंगांग बताई ममल यामलबा ब्लैक सूट कयादे फसे IAS ओइबगी मगुंदुगी मथक्ता फिजिट लेटेंगना फसबगी मगुन अमुके हेना निंगथियले मसीनी मी अमो ओइना पुक्चरुबगी लेमजनिंगाई पिंकी दे इके के दे रोज मचुगी सरी पिकटक तोबा स्पेक्टिकल खुद येत ओइदा सनागी खुजी ममल यामलबा सनागी सेन ngakta निंगथिरबा मगुंतना योमलबा लेमजनिंगाई ओइरबे सक्तम हाइबदो ओइरी पिंकी अमदी बसंता अनौबा बोर कैनिया अनिगी नुंगशिरबा सूरगी खोंजेलना असिकपा का अदो थुगाइबगम थोकी असुमना मागी सननबा सेम साबा लोइरगले ngasiदी पिंकी बसंता अनिगी काउबा ngamlaroidaba अहानबा पोस्टिंग चटपा नुमितनी बसंतदी लखनऊ दो पोस्टिंग ताबनिना क्वार्टर दे लेबा तारमी पिंकी दी दिल्ली सिटी मनाक्ता ताबना मपाइबुंगो प्रकाश की मयुमदा लेबा ताकी काइनाबगी पुंजा यौरक्लबदा पिंकी अमदी बसंता मिलुदगी पिरांग इहौरई सेंट्रल गवर्नमेंट के ऑर्डर ओइरुबना चटपा ताकी असुमना फादर इन लॉ प्रकाश दा मखोंग सोक्तुना बसंता ना खुरुमजकी प्रकाश नसु मंगोल आशीर्वाद पिबिरमी बसंता दिल्ली की इंदिरा गांधी इंटरनेशनल एयरपोर्ट तमना पिंकी अमदी प्रकाश ना VMW कार अमदा थिलम्मी इंदिरा गांधी इंटरनेशनल एयरपोर्ट न्यू दिल्ली 9:05 AM की इंडिगो 906 फ्लाइट टिकट ने बसंतना पिंकी अमदी प्रकाश बु अरोइबा खुचा हाइरमलगा विदाय पिरमी पुंग अमगी मतुंगदा लखनऊ की चौधरी चरण सिंह इंटरनेशनल एयरपोर्ट ता थुंगले उत्तर प्रदेश की कोनुंग लखनऊ तोंगान तोंगान बा संस्कृति की सिटी ने द सिटी ऑफ नवाब्स एंड द गोल्डन सिटी ऑफ ईस्ट हाइना मिंगोंगले एरिया लिसिंगनिगा संब्री कुनगनिपान स्क्वायर किलोमीटर अदुगा पॉपुलेशन 45,89,838 रोम ने DM लखनऊ की रूम नंबर 49 DM ऑफिसर कुशरबाग लखनऊ पिन 22670 मसीना बसंत की पोस्टिंग मफम ने महाक की रूम की निंगथिरबा चेयर निंगथिरबा टेबल तुंगलोमदा थेलिबा महात्मा गांधी की फोटो महाकना तौगदबा थबकसिंग मथंग मथंग खली लेपतना इंडिया की ओइना लखनऊ हाइरिबा सिटी असी क्राइम तौबदा सादा 34.5 दशमिक टॉप मोस्ट ने अराइबदी नत्ते बसंता सियार द फमदुना खली गवर्नमेंट के एडमिनिस्ट्रेटिव पॉलिसी रेप केस वुमेन क्राइम कयागी हौजिक लखनऊ द थोकलिबा मरुओइबा क्राइम सिंग बसंता अवाबा म ओइरी प्रजा मियाम की इहौ मिहात पदंदी पियु रानी मिहात यानिंगदे मीडिया की थोंग रानी की केसना न्यूज़पेपर अमदी टीवी चैनल सिंग दा पुनमकना हेडलाइन ओइरी फाइंडिंग रिपोर्ट तगी फंगलकपा वरुलदी रानी लखनऊ अदिल नगर खुंगंगदुदा पोखिबि नुपी मचानी मतम सांगना सही मंगारुम राहुल को नुपा अमगा नुंगसिनकी रानी की अवात अपा खुदिंगमक येंसिंदुना राहुल न लाकी अहल लमना हाइना सिंगनदुना लुहोंगनबगी मतम फावबा लेपले रानी वखल की लेना अमा नाई हाइबदी राहुल नदी खंगदे नोमा राहुल अमसुंग रानी इबानी की लुहोंगबसु मतम लेपले लुहोंगबगीदमक युम सेमजिनबगी थबकना ऐसे मतम यामना चिले को अदुना उन्नदुना वाई साबो फंगद्रबनिना मोबाइल फोन द ओइना वारी सारसे को ओय यामना फरे मददे नुतेगी वारी साबसु फंगलनी होय राहुल रानीदा सिम याउना मोबाइल हैंडसेट अमा पिरम्मे रानीना मोबाइल हैंडसेट अदो लवी असुमना वारी सारबा मतुंगदा राहुल रानीबु अदिल नगर की युमदा थिनपिरम्मे
ꯔꯥꯅꯤꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯨꯀꯦꯁ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯅꯤ ꯃꯍꯥꯛꯅ ꯔꯥꯅꯤꯕꯨ ꯃꯤꯇꯥꯖꯈꯤ ꯔꯥꯅꯤ ꯑꯃꯁꯨꯡ ꯔꯥꯍꯨꯜꯒꯤ ꯃꯦꯔꯦꯖ ꯃꯇꯝ ꯂꯦꯞꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯨꯀꯦꯁ ꯈꯣꯏꯁꯥꯎꯅꯈꯤ ꯅꯣꯡꯃ ꯔꯥꯅꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯃꯗꯨꯔꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯆꯩ ꯂꯩꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯚꯦꯟ ꯊꯧꯔꯒ ꯂꯥꯛꯄ ꯃꯨꯀꯦꯁ ꯃꯅꯣꯖ ꯑꯃꯗꯤ ꯀꯥꯄꯤꯜꯅ ꯈꯥꯝꯂꯒ ꯔꯥꯅꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯤꯡ ꯃꯆꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯔꯥꯅꯤꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯔꯦꯞ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯧꯔꯤ ꯃꯦꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯂꯪꯊꯣꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯤ ꯃꯗꯨꯔꯤꯅ ꯔꯥꯅꯤꯕꯨ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯔꯥꯅꯤꯒꯤ ꯕꯕꯥ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯔꯥꯅꯤꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯔꯥꯍꯨꯜ ꯔꯥꯅꯤꯒꯤ ꯕꯕꯥ ꯃꯃꯥꯒ ꯂꯣꯏꯅꯅ ꯑꯗꯤꯜ ꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ FIR ꯑꯃ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯥꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯩꯕ ꯐꯪꯂꯝꯗꯦ ꯅꯣꯡꯉꯥꯜꯂꯛꯄ ꯅꯨꯃꯤꯠꯇ ꯆꯤꯡꯌꯥꯒꯤ ꯊꯦꯜ ꯑꯃꯗ ꯆꯍꯤ 22 ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯐꯤ ꯃꯔꯣꯜ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯁꯟꯁꯦꯟꯕꯁꯤꯡꯒ ꯊꯦꯡꯅꯕꯗꯒꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟꯗ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ Hello, police station lo. Hello kana? Adilnagar ki pradhani. Ngasi ayuk Adilnagar chingyada mafi tongdrabi nupi amagi asi bhaksang taaduna leire. Lokhat pidaba haijari. Okay, thuna lakcharage. ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯒ ꯑꯗꯤꯜ ꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯁ꯭ꯄꯣꯠ ꯃꯐꯝꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯨꯂꯤꯁꯅ ꯈꯨꯗꯛꯇ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯔꯥꯅꯤꯅꯤ ꯃꯁꯤꯒꯤ ꯏꯍꯧꯁꯤꯅꯤ ꯍꯧꯖꯤꯛ ꯂꯈꯅꯧꯗ ꯃꯤꯍꯥꯠꯄ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯃꯩ ꯊꯥꯕ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯕ ꯀꯌꯥꯒꯤ ꯏꯔꯥꯡ ꯍꯧꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ DC ꯕꯁꯟꯇꯒꯤ ꯑꯣꯐꯤꯁꯇ ꯊꯨꯝꯖꯤꯟꯅꯔꯛꯈꯤ ꯕꯁꯟꯇꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯜꯂꯤ Somdana Bimol 14 February Valentine Day gi thokdok ningsingli. Tari tattana hanjin Purnima gi khonje. ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ Bimol gi punsida Purnima gi khonthangna singnarakli. The sky of Atam Ingel gi atyagi tompok ki role longning lakhi. Khalli mon kari gumai na matik jaraba. Aibu Purnima na soi dan ningsing lakani. Bimol Laik Papamda Pamna Asagi Manglan Kaya Matang Sagatli. Mahak Masamu Paba Angang Oiringaidagi Sana Khonabada Tawai Yorak Pamishakni. Kaksing Waidida Bimol gu Shakkangdaba Maming Tadaba Leite. Lairik Laishu Noluk Pathogalon Laikai Chakot Taron Kayada Tawai Yauna Chenjaba Mishak Amasu Oi. Lepa Leitana Tumba Chaba Kangdana Lairik Paba Horaki. Mahaksu MPSC Thananaba Hotnaba Hokre. Ayuk Anganbada Bimol Yellow Machugi track suit ama setuna MU get mamangda Purnimagi mamanabi Kaksing Waidagi Promilaga Tingnarami. Udaba kuire ko Bimol. Tidungi lakya. Nang suda bukuide. Karino University ka karakhidre. Kari tawbagino. Yumgi thaba khara chinba. Lekai chokha tharangi thaba kharaju tawduna sum leire. Akhoi classmate Purnima na nangbo hangi. Ha, kari hangliba. Kai hangbi tamo. Hairoi sungai hairoi. As hairoba taningman langtaknareba. Wari yamna leiba malik ko Bimol. Leye Promila. Numito 14 February Valentine Day numini. Purnima, wam taigiba. ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ Jamlabu khudul matang. ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ Mashini Igi tamoy kaikibagi wari Asumna Igi nuksibagi khudam oiriba Angang bugulabu Mana mirai bilamke Tuklo he bungo. Piranga taradana nupana bu paksade ko. Mahak UPSC exam thanabagi damakta Delhi da laiki adudagi mahak UPSC exam dasu 25 rank phangi hai. Adubu mahak Delhi dagi ina kaira khunbi pinky kaubi amaga lohongnabagi engagement tawi hai. Purnima na engonda kaplaga tamnangpani. Ha Lairabu khungang da pokpa bimoldi Ngasi pawa nungsibu hongba leitri
ꯈꯣꯡꯐꯝ ꯑꯃꯠꯇꯁꯨ ꯍꯣꯡꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯄꯨꯔꯅꯤꯃꯥꯗ ꯇꯝꯕꯤꯌꯨ. ꯇꯝꯒꯦ. ꯈꯨꯡꯒꯪꯒꯤ ꯃꯄꯥꯎ ꯄꯨꯔꯅꯤꯃꯥꯒꯤ ꯃꯐꯝꯗ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯜ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈꯤ. ꯃꯌꯨꯝꯗ ꯌꯧꯔꯕ ꯇꯨꯡꯗ ꯂꯩꯔꯝꯕ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯅ꯭ꯌꯨꯁꯄꯦꯄꯔ ꯂꯧꯈꯠꯂꯒ ꯄꯥꯖꯩ. MPSCꯒꯤ ꯄꯣꯁꯠ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯀꯧꯕꯒꯤ ꯄꯥꯎ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯊꯦꯡꯅꯔꯦ. ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯀꯟꯕ ꯐꯤꯔꯦꯞ ꯂꯧꯈꯤ. ꯍꯣꯠꯅꯕ ꯀꯟꯕ, ꯈꯥꯡꯕ ꯀꯟꯕ, ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯕꯤꯃꯣꯜꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ. ꯃꯍꯥꯛꯅ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯒꯗꯧꯔꯤꯕ ꯃꯇꯝꯁꯤ ꯊꯥ 3 ꯋꯥꯠꯂꯤ. ꯕꯤꯃꯣꯜꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯖꯔꯝꯃꯤ. ꯂꯩꯀꯥꯏ, ꯀ꯭ꯂꯕ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯏꯕꯦꯝꯍꯜ IAS ꯁꯦꯟꯇꯔ ꯏꯝꯐꯥꯜꯗ ꯑꯦꯛꯖꯥꯝ ꯄꯤꯅꯕ ꯃꯤꯡ ꯆꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯑꯦꯛꯖꯥꯝ ꯑꯗꯨꯒꯤꯗꯃꯛ ꯕꯤꯃꯣꯜ ꯁꯤꯡꯖꯃꯩ ꯍꯥꯎꯕꯣꯡ ꯃꯔꯛꯀꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ. ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ MPSC ꯑꯦꯛꯖꯥꯝꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯄꯥꯔꯝꯃꯤ. ꯅꯣꯡꯃ ꯕꯤꯃꯣꯜ 23 ꯁꯦꯞꯇꯦꯝꯕꯔ 2020 ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯁ꯭ꯇꯣꯔꯗꯒꯤ MPSC ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯂꯩꯔꯤꯉꯩꯗ ꯏꯊꯥ ꯊꯥꯖꯗꯅ ꯄ꯭ꯔꯣꯃꯤꯂꯥ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ. ꯕꯤꯃꯣꯜꯅ ꯂꯥꯏꯔꯤꯛ ꯂꯩꯕ ꯂꯣꯏꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯇꯝ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯄꯨꯔꯅꯤꯃꯥꯒ ꯃꯤꯠ ꯆꯥꯟꯅꯈꯤ. ꯕꯤꯃꯣꯜ, ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯂꯝꯕꯅꯦ. ꯄꯨꯔꯅꯤꯃꯥꯁꯨ ꯌꯥꯎꯔꯤꯌꯦ. ꯑꯩ ꯆꯠꯂꯒꯦ. ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯦ. ꯅꯣꯡꯃ ꯀꯣꯐꯤ ꯊꯛꯃꯤꯟꯅꯔꯁꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯜ ꯑꯦꯛꯇꯤꯚꯥ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯏ. ꯄꯨꯔꯅꯤꯃꯥꯅ ꯂꯣꯟꯅ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯕꯤꯃꯣꯜꯒꯤ ꯃꯛꯇ꯭ꯔꯕ ꯁꯛꯇꯝꯗꯨ ꯌꯦꯡꯖꯍꯧꯏ. ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯈꯤꯕ ꯂꯝꯕꯤꯔꯣꯝꯗ. ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟ ꯑꯦꯛꯖꯥꯝꯗ ꯆꯪꯒꯗꯕ ꯗꯣꯀꯨꯃꯦꯟꯠ ꯁꯨꯅ ꯄꯨꯔꯗꯨꯅ ꯀꯥꯎꯟꯇꯔꯗ ꯊꯥꯖꯤꯜꯂꯝꯃꯤ. ꯕꯤꯃꯣꯜ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯔꯝꯃꯤ. ꯅꯣꯡꯃꯗ ꯄꯨꯡ 9-10 ꯍꯦꯟꯅ. ꯕꯤꯃꯣꯜ ꯑꯦꯛꯖꯥꯝ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯤ MPS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯗꯨꯅ ꯃꯥꯡꯊꯔꯛꯂꯕ ꯀꯪꯂꯩꯄꯥꯛꯀꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕꯅꯤ. ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡ, ꯔꯦꯞ ꯀꯦꯁ, ꯀꯔꯞꯁꯟ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯃꯨꯊꯠꯄ ꯄꯥꯝꯂꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯖꯨꯟ ꯊꯥꯗ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ. ꯊꯥ 6ꯀꯤ ꯃꯇꯨꯡ MPSC ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯈꯤ. ꯕꯤꯃꯣꯜ 50 ꯔꯦꯡꯛ ꯐꯪꯈꯤ. ꯕꯤꯃꯣꯜꯅ ꯅꯤꯡꯖꯔꯝꯕ ꯑꯁꯥꯒꯤ ꯃꯪꯂꯥꯟ ꯑꯁꯨꯝꯅ ꯃꯪꯐꯥꯎꯅꯕ ꯍꯧꯈꯤ. ꯃꯤꯑꯣꯏꯕꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯖꯕ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ. ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ MPS ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯦ. ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯍꯔꯥꯎꯕꯒꯤ ꯃꯄꯥꯎ ꯑꯗꯨ ꯄꯨꯔꯅꯤꯃꯥꯒꯤ ꯃꯐꯝꯗ ꯇꯝꯅꯤꯡꯂꯝꯃꯤ. ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯔꯅꯤꯃꯥꯁꯨ ꯁꯉꯥꯏ ꯏꯪꯂꯤꯁ ꯑꯦꯗꯤꯁꯟ ꯍꯦꯗꯂꯥꯏꯟꯗ MPSC ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯦ. ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 50 ꯊꯤꯉꯥꯝ ꯕꯤꯃꯣꯜ ꯁꯤꯡ, ꯁꯟ ꯑꯣꯐ ꯊꯤꯉꯥꯝ ꯆꯥꯎꯕ ꯁꯤꯡ, ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯌꯥꯎꯔꯛꯄꯗꯨ ꯎꯔꯦ. ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒꯤ ꯕꯤꯃꯣꯜꯒꯤ ꯃꯛꯇ꯭ꯔꯕ ꯁꯛꯇꯝ. ꯎꯅꯤꯡꯂꯛꯈꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯆꯝꯖꯔꯕ ꯕꯤꯃꯣꯜꯒꯤ ꯁꯛꯇꯝꯗꯨ. ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯏꯀꯥꯏꯊꯤꯕꯤ ꯅꯤꯉꯣꯜꯒꯤ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ, ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕ ꯊꯃꯣꯏꯅ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕ ꯕꯤꯃꯣꯜꯒꯤ ꯁꯛꯇꯝ. ꯕꯤꯃꯣꯜ ꯅꯣꯡꯃ ꯄ꯭ꯔꯣꯃꯤꯂꯥꯅ ꯄꯤꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯖꯤꯑꯣ ꯅꯝꯕꯔ ꯗꯥꯏꯔꯤꯒꯤ ꯆꯦꯕꯥꯡ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ. ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄ꯭ꯔꯣꯃꯤꯂꯥꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯐꯪꯂꯦ. ꯃꯍꯥꯛꯅ ꯄ꯭ꯔꯣꯃꯤꯂꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ. ꯄ꯭ꯔꯣꯃꯤꯂꯥ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ. ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕ ꯇꯨꯡꯗ ꯄ꯭ꯔꯣꯃꯤꯂꯥ ꯕꯤꯃꯣꯜꯒꯤ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯛꯏ. ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯕꯤꯃꯣꯜꯅꯦ. ꯁꯥꯎꯅꯨꯀꯣ ꯕꯤꯃꯣꯜ, ꯑꯩ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯁꯦꯚ ꯇꯧꯔꯝꯗꯔꯦ. ꯀꯔꯤ ꯂꯩꯔꯒꯦ? ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ. ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ? ꯇꯝꯃꯣ ꯇꯥꯁꯦ. ꯑꯩ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ 50 ꯔꯦꯡꯛ ꯐꯪꯂꯦ. MPS ꯑꯣꯏꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯔꯦ. ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤꯅꯤ ꯄ꯭ꯔꯣꯃꯤꯂꯥ. Congratulations, Bimol. Thanks a lot. ꯑꯗꯣ ꯄꯨꯔꯅꯤꯃꯥꯗꯤ ꯄꯥꯎ ꯑꯁꯤ ꯇꯥꯈ꯭ꯔꯕ ꯖꯥꯠꯂꯣ? ꯋꯦꯜꯀꯝ ꯄ꯭ꯔꯣꯃꯤꯂꯥ. ꯈꯪꯗꯦ, ꯅ꯭ꯌꯨꯁꯄꯦꯄꯔꯗꯗꯤ ꯌꯥꯎꯕꯅꯤ. ꯑꯩ ꯖꯅꯋꯥꯔꯤ 10ꯗ ꯅꯣꯔꯠ ꯏꯁ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯑꯦꯀꯥꯗꯃꯤꯗ ꯆꯠꯄꯒꯤ ꯀꯣꯂꯤꯡ ꯂꯦꯇꯔ ꯂꯥꯛꯑꯦ. ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯄꯨꯔꯅꯤꯃꯥꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯕꯅꯦ. ꯑꯗꯣ ꯅꯪ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨꯕ. ꯍꯣꯏ, ꯑꯗꯨꯒꯤꯕꯨ ꯑꯩꯒꯤ ꯈꯨꯠꯇ. ꯍꯣ, ꯋꯥꯔꯨꯅꯨ ꯏꯕꯨꯡꯉꯣ, ꯃꯤꯒꯤ ꯃꯆꯥ ꯁꯛꯍꯦꯟꯕꯣ. ꯍꯥꯏꯕꯤꯔꯨꯀꯣ ꯄ꯭ꯔꯣꯃꯤꯂꯥ, ꯑꯗꯨꯒ ꯑꯊꯨꯕꯗ ꯄꯥꯎ ꯄꯤꯔꯨꯀꯣ. ꯍꯣꯏ, ꯑꯗꯨꯗꯤ ꯊꯝꯂꯒꯦꯀꯣ ꯕꯤꯃꯣꯜ. ꯍꯣꯏ, ꯊꯝꯃꯒꯦꯀꯣ. ꯐꯣꯟꯒꯤ ꯔꯤꯡ ꯇꯠꯈꯤ. ꯕꯤꯃꯣꯜ ꯃꯪꯂꯥꯟꯒꯤ ꯑꯁꯥ ꯑꯃꯗ ꯇꯥꯎꯔꯤ. ꯃꯪꯂꯥꯟ ꯀꯌꯥꯅ ꯕꯤꯃꯣꯜ ꯃꯇꯣꯝꯇ ꯅꯣꯛꯆꯩ. ꯃꯍꯥꯛ ꯅꯣꯔꯠ ꯏꯁ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯑꯦꯀꯥꯗꯃꯤ ꯁꯤꯂꯣꯡꯗ ꯖꯅꯋꯥꯔꯤ 10ꯗꯒꯤ ꯆꯠꯂꯅꯤ. ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯃꯨꯛꯇꯪꯗꯤ ꯎꯅꯒꯦ ꯈꯜꯂꯤ ꯄꯨꯔꯅꯤꯃꯥ ꯃꯍꯥꯛꯄꯨ. ꯃꯍꯥꯛ ꯄꯨꯔꯅꯤꯃꯥꯗ ꯀꯔꯤ ꯍꯥꯏꯒꯅꯤ? ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯁꯩꯍꯧꯅꯤ ꯃꯥꯅ ꯉꯥꯡꯒꯗꯧꯔꯤꯕ. ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯒꯤ ꯁꯨꯔ ꯀꯥꯏꯔꯕꯗꯤ
ꯀꯝꯗꯧꯕ ꯃꯊꯟꯇ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯟꯖꯩ ꯕꯤꯃꯣꯜꯅ ꯑꯩꯒꯤ ꯃꯥꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯁꯣꯜꯂꯤꯕ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯔ ꯈꯪꯗꯦ ꯍꯩꯅꯤꯡꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯏꯅꯤꯡ ꯇꯝꯅ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯀꯥꯏꯕ ꯏꯇꯧꯁꯤꯗ ꯄꯨꯔꯅꯤꯃꯥꯅ ꯋꯥ ꯉꯥꯡꯗꯅ ꯂꯩꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯂꯦꯞꯇꯅ ꯕꯤꯃꯣꯜꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯅ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯆꯅꯟ ꯃꯆꯨꯒꯤ ꯀꯇꯟꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯨꯕ ꯃꯆꯨꯒꯤ ꯀꯦꯞ ꯂꯪꯂꯕ ꯁꯨ ꯃꯍꯥꯛ ꯎꯅꯕꯗ ꯁꯦꯠꯂꯒꯦ ꯈꯟꯖꯈꯤ ꯕꯤꯃꯣꯜꯒꯤ ꯋꯥꯈꯜꯅ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯄ꯭ꯔꯣꯃꯤꯂꯥꯒꯤ ꯐꯣꯟ ꯂꯥꯛꯏ ꯕꯤꯃꯣꯜꯒꯤ ꯃꯪꯂꯥꯟ ꯀꯥꯏꯈꯤꯕꯒꯨꯝ ꯇꯧꯏ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯄ꯭ꯔꯣꯃꯤꯂꯥꯒꯤ ꯔꯤꯡ ꯑꯗꯣ ꯄꯥꯏꯈꯠꯂꯤ ꯕꯤꯃꯣꯜ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯄꯨꯔꯅꯤꯃꯥꯅ ꯌꯥꯔꯕꯅꯤ ꯀꯃꯤꯡ 8 ꯖꯅꯋꯥꯔꯤ ꯗꯦꯀꯥꯟ ꯔꯦꯁꯇꯣ ꯀꯥꯟꯆꯤꯄꯨꯔꯗ ꯑꯌꯨꯛ ꯄꯨꯡ 10ꯗ ꯑꯁꯦꯡꯕ꯭ꯔꯣ ꯄ꯭ꯔꯣꯃꯤꯂꯥ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯖꯅꯋꯥꯔꯤ ꯇꯥꯔꯤꯛ 9 ꯄꯨꯡ 10 ꯗꯦꯀꯥꯟ ꯔꯦꯁꯇꯣ ꯕꯤꯃꯣꯜ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯂꯩꯔꯦ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯄ꯭ꯔꯣꯃꯤꯂꯥꯁꯨ ꯊꯨꯡꯂꯔꯦ ꯑꯀꯦꯕ ꯌꯥꯎꯗꯅ ꯆꯝꯅ ꯅꯤꯡꯊꯤꯔꯕꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯄꯨꯔꯅꯤꯃꯥ ꯇꯦꯕꯜꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯐꯝꯂꯤ ꯅꯥꯀꯟꯗꯅ ꯄ꯭ꯔꯣꯃꯤꯂꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯆꯤꯛꯄ ꯀꯥꯗꯨꯗ ꯐꯝꯂꯤ ꯋꯦꯇꯔ ꯆꯪꯏ ꯑꯗꯨꯒ ꯋꯦꯇꯔ ꯁꯣꯟ ꯑꯝꯇ ꯀꯩ ꯆꯥꯕꯤꯒꯗꯕ ꯁꯥꯔ ꯀꯩ ꯆꯥꯁꯤꯒꯦ ꯄ꯭ꯔꯣꯃꯤꯂꯥ ꯄ꯭ꯔꯣꯃꯤꯂꯥꯅ ꯀꯣꯐꯤ ꯚꯦꯖꯤꯇꯦꯕꯜ ꯆꯧꯆꯧꯗ ꯇꯤꯛ ꯇꯧꯏ ꯃꯍꯥꯛꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯣꯃꯤꯂꯥꯅ ꯊꯦꯡꯅꯍꯜꯂꯤ ꯅꯄꯥꯎ ꯐꯣꯡꯗꯣꯛꯅꯍꯧꯔꯣ ꯅꯅꯤꯡꯇꯝꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯒ ꯅꯤꯡꯗꯣꯡ ꯄꯣꯝꯖꯅꯤ ꯑꯩꯒꯤ ꯆꯧꯗꯣ ꯄꯦꯛ ꯇꯧꯁꯜꯂꯣ ꯑꯩ ꯊꯣꯡꯖꯨꯗ ꯆꯠꯀꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯋꯦꯇꯔ ꯅꯕꯥꯅꯤ ꯂꯩꯍꯧꯈꯣꯀꯣ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯝꯃꯣ ꯀꯝꯗꯧꯔꯤ ꯄꯨꯔꯅꯤꯃꯥ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣꯝꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒꯤ ꯔꯣꯁ ꯄꯤꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯏꯐꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯔꯅꯤꯃꯥ ꯅꯪꯒꯤ ꯁꯛꯇꯝ ꯎꯖꯕꯗ ꯑꯁ ꯑꯌꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯝꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯇꯥꯔꯦ ꯋꯥꯔꯤ ꯄꯨꯝꯕ ꯄ꯭ꯔꯣꯃꯤꯂꯥꯗꯒꯤ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯑꯍꯦꯟꯕꯗ ꯄꯥꯝꯃꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕꯤꯗꯦ ꯑꯗꯣꯝꯅ ꯑꯃꯨꯛ ꯅꯪꯅꯁꯨ ꯑꯩꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯆꯝꯂꯕ ꯊꯃꯣꯏꯁꯤꯗ ꯁꯪꯈ꯭ꯔꯕ ꯃꯆꯨ ꯀꯣꯛꯍꯟꯕ ꯄꯥꯛ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯨꯃꯤꯠ ꯊꯥ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯍꯣꯡꯍꯟꯕ ꯈꯛ ꯉꯝꯂꯣꯏ ꯄꯨꯔꯅꯤꯃꯥ ꯑꯃꯔꯣꯝꯗꯅ ꯑꯩꯅ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯅꯪꯅ ꯁꯍꯔꯒꯤ ꯄꯨꯟꯁꯤ ꯃꯁꯤꯗꯅꯤ ꯑꯩꯅ ꯋꯥꯔꯤꯕ ꯕꯤꯃꯣꯜ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯍꯔ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯂꯩꯇꯦ ꯑꯩꯅ ꯂꯧꯁꯤꯜꯍꯧꯗ꯭ꯔꯕ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒꯤ ꯔꯣꯁ ꯇꯨꯡꯗꯨꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯤꯃꯣꯜ ꯅꯪꯒꯤ ꯃꯛꯇ꯭ꯔꯕ ꯁꯛꯇꯝ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯥꯛꯂꯤ ꯐꯔꯦ ꯑꯗꯣ ꯑꯩ ꯖꯅꯋꯥꯔꯤ 10ꯗ ꯅꯣꯔꯠ ꯏꯁ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯆꯤꯂꯣꯡꯗ ꯆꯠꯄ ꯇꯥꯔꯦ ꯒꯣꯚꯔꯟꯃꯦꯟꯠꯇꯒꯤ ꯀꯣꯂꯤꯡ ꯂꯦꯇꯔ ꯂꯥꯛꯂꯦ ꯆꯠꯄ ꯇꯥꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ MPSꯀꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯌꯨꯅꯦ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯔꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯒꯤ ꯔꯥꯅꯤ ꯌꯥꯔꯕ ꯐꯣꯟ ꯅꯝꯕꯔ ꯇꯤꯁꯨ ꯄꯦꯄꯔꯁꯤꯗ ꯏꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯀꯣꯜ ꯂꯥꯛꯏꯗꯣ ꯁꯦꯞ ꯇꯧꯁꯟꯕꯤꯔꯣ ꯅꯣꯏꯗꯤ ꯑꯆꯥꯄꯣꯠꯀ ꯆꯥꯗ꯭ꯔꯕꯣ ꯋꯥꯔꯤꯅ ꯁꯨꯝꯂꯤꯉꯩꯗ ꯑꯁ ꯕꯤꯃꯣꯜ ꯑꯩꯒꯤꯁꯨ ꯄꯥꯔꯠꯅꯔ ꯑꯃ ꯄꯤ ꯇꯥꯔꯦꯀꯣ ꯑꯃꯠꯇ ꯅꯠꯇꯦ ꯑꯅꯤ ꯄꯤꯊꯣꯛꯇꯨꯉꯥꯏꯗꯅ ꯄ꯭ꯔꯣꯃꯤꯂꯥ ꯊꯦꯡꯂꯅꯤ ꯆꯠꯂꯁꯤꯔꯥ ꯆꯠꯂꯁꯦ ꯕꯤꯃꯣꯜ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯣꯀꯣ ꯋꯥꯔꯤꯒꯗꯣ ꯐꯖꯅ ꯁꯥꯟꯅꯔꯣ ꯋꯤꯁ ꯌꯨ ꯍꯦꯄꯤ ꯖꯔꯅꯤ ꯕꯤꯃꯣꯜ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯣꯃꯤꯂꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯗꯦꯀꯥꯟ ꯔꯦꯁꯇꯣꯗꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯖꯅꯋꯥꯔꯤ 10ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯕꯤꯃꯣꯜ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯕꯕꯥ ꯑꯃꯗꯤ ꯃꯃꯥꯅ ꯏꯝꯐꯥꯜ ꯇꯨ ꯁꯤꯂꯣꯡ ꯆꯠꯅꯕꯒꯤꯗꯃꯛ ꯀꯛꯆꯤꯡ ꯋꯥꯏꯔꯤꯗꯒꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ
ꯑꯄꯣꯛꯄ ꯕꯕꯥ ꯃꯃꯥꯗꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯐꯪꯂꯕꯗ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯂꯧꯔꯒ ꯏꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠꯇ ꯇꯣꯡꯗꯨꯅ ꯕꯤꯃꯣꯜ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯉꯥꯏꯕꯤꯌꯨ, ꯃꯇꯝꯗꯨ ꯐꯥꯎꯕ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫